ꯑꯩꯒꯤ ꯏꯄꯨꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯕꯗꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯍꯦꯛ ꯉꯝꯗꯦꯗ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯥꯡꯈꯤꯗ꯭ꯔꯕꯅꯣ? ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯅ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯏꯄꯨꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯔꯝꯃꯤ꯫ ꯚꯥꯏ ꯇꯣꯝꯕ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯣꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯋꯥꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯚꯥꯏ, ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯎꯀꯣ꯫ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯅꯤ, ꯃꯤ ꯀꯅꯥꯁꯨ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯐꯔꯦꯅꯦ ꯃꯔꯨꯞ, ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯋꯥꯁꯛꯂꯒꯦꯅꯦ꯫ ꯑꯩꯈꯣꯏꯅꯦ ꯀꯅꯥꯗꯁꯨ ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯆꯔꯣꯏꯁꯦ꯫ ꯐꯔꯦ ꯚꯥꯏ, ꯑꯗꯨꯗꯤꯅꯦ ꯑꯩ ꯍꯥꯏꯔꯒꯦ꯫ ꯁꯅꯥ ꯆꯕꯨꯟ ꯑꯃ ꯂꯩꯔꯤꯗꯣ, ꯃꯁꯤꯅꯦ ꯑꯩꯈꯣꯏꯅꯒ ꯀꯔꯤꯒꯨꯝꯕ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯅꯦ ꯐꯝꯂꯒ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯌꯥꯒꯗꯣꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯤꯅꯦ ꯑꯩꯅ ꯏꯇꯥꯎ ꯍꯣꯏꯗ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯦ꯫ ꯏꯇꯥꯎ, ꯑꯆꯨꯝꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯑꯩꯈꯣꯏꯅ ꯇꯥꯟꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗ ꯇꯣꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯆꯠꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯨ ꯇꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗ ꯍꯪꯂꯝꯃꯤ꯫ ꯕꯕꯥ, ꯏꯃꯥ, ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯏꯄꯨꯅꯨꯌꯣꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅ ꯍꯥꯏꯕꯗꯨ ꯃꯄꯥ ꯑꯗꯨꯅꯁꯨ ꯊꯥꯖꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯂꯥꯛꯂꯕꯗ ꯇꯣꯝꯕꯒꯤ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯁꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯇꯥꯜꯂꯨꯒꯗꯧꯔꯤꯕꯗꯣ ꯃꯗꯨ ꯌꯥꯝꯅ ꯌꯥꯝꯕꯅꯤ꯫ ꯃꯤ ꯎꯍꯜ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯦꯛ ꯐꯪꯕꯒꯅꯦ ꯀꯛꯄ ꯌꯦꯡꯕ ꯇꯧꯗ꯭ꯔꯤꯀꯥꯟꯗꯅꯦ ꯏꯄꯥꯒꯤ ꯅꯥꯛꯇ ꯅꯈꯣꯏꯅ ꯁꯤꯟꯅꯔꯒꯗꯕꯅꯤꯀꯣ꯫ ꯃꯈꯣꯏꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯃꯄꯨꯅ ꯇꯥꯛꯂꯝꯕ ꯖꯒꯥ ꯑꯗꯨ ꯂꯥꯛꯁꯤꯟꯗꯨꯅ ꯅꯣꯡꯄꯣꯛ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯎꯇꯛ ꯇꯧꯕ ꯃꯐꯝꯗ ꯊꯤꯔꯛꯂꯦ꯫ ꯏꯁꯨ ꯇꯣꯝꯕ, ꯌꯦꯡꯉꯨ, ꯑꯩ ꯅꯉꯣꯟꯗꯅꯦ ꯋꯥꯐꯝ ꯑꯃ ꯇꯥꯛꯂꯝꯒꯦ꯫ ꯅꯪ ꯀꯅꯥꯗꯁꯨ ꯇꯥꯛꯊꯣꯛꯀꯅꯨ꯫ ꯍꯌꯦꯡ ꯅꯪꯅꯅꯦ ꯆꯥꯎꯕ ꯁꯔꯤꯛ ꯐꯥꯔꯕ ꯀꯥꯟꯗ ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯎꯀꯣ꯫ ꯏꯄꯨ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯁꯦ, ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯉꯒ ꯂꯩꯕꯗꯅꯦ ꯎ ꯑꯀꯪꯕ ꯌꯥꯝꯅ ꯂꯤꯔꯕ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯁꯅꯥ ꯈꯧꯖꯥꯎ ꯐꯨꯝꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯗꯨ ꯅꯪꯅ ꯇꯧꯔꯒꯅꯦ ꯅꯪꯅ ꯍꯌꯦꯡ ꯁꯤꯖꯤꯟꯅꯔꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯃꯄꯨꯅ ꯍꯥꯏꯔꯝꯕ ꯖꯒꯥ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯣꯝꯕꯅ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯗ ꯃꯃꯩꯊꯪꯗ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯞꯅ ꯈꯣꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯌꯣꯠꯀꯤ ꯎꯄꯨ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯚꯥꯏ, ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤ ꯑꯣꯏꯕ ꯃꯥꯜꯂꯦ꯫ ꯃꯁꯤꯒꯤ ꯎꯄꯨ ꯃꯆꯥꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯚꯥꯏ ꯑꯅꯤ, ꯉꯁꯥꯏ ꯕꯥꯖꯤꯅ ꯌꯦꯡꯂꯨꯅꯨ ꯁꯠ ꯄꯨꯈꯠꯂꯒ ꯂꯥꯛꯎ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯑꯩꯈꯣꯏꯅꯦ ꯑꯗꯨꯅ ꯎꯄꯨ ꯑꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯁꯅꯥꯒꯤ ꯃꯁꯛ ꯎꯔꯦ꯫ ꯇꯣꯝꯕꯅ, ꯏꯇꯥꯎ ꯔꯥꯖꯨ, ꯅꯪꯅꯅꯦ ꯈꯔ ꯇꯧꯗꯔꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ꯫ ꯑꯩꯒ ꯏꯇꯥꯎ ꯊꯣꯏꯕꯒꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯌꯨꯝꯗ ꯕꯕꯥꯗ ꯄꯤꯔꯨꯈꯤꯒꯦ꯫ ꯏꯇꯥꯎ ꯇꯣꯝꯕ, ꯑꯔꯣꯠꯄ ꯊꯕꯛꯅꯤꯀꯣ, ꯁꯠ ꯁꯠ ꯇꯧꯕꯤꯔꯝꯃꯨ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯇꯣꯝꯕꯒ ꯑꯗꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯣꯝ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯃꯒ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇꯒꯤ ꯄꯩꯁꯥ ꯇꯥꯅꯤꯡꯕ꯭ꯔꯥ? ꯇꯥꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯦꯜꯞ ꯇꯧꯖꯔꯤꯀꯣ꯫ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯦꯞꯇꯣꯞ ꯂꯩꯇꯦ, ꯗꯦꯁꯛꯇꯣꯞ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯏꯖꯔꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯦꯁꯟ ꯑꯁꯤ ꯂꯣꯏꯅ ꯁꯦꯝꯒꯗꯣꯏꯅꯤ꯫ ꯀꯃꯥꯏꯅ ꯁꯦꯝꯒꯗꯕꯅꯣ, ꯀꯗꯥꯏꯗ ꯀꯔꯤ ꯆꯪꯒꯅꯤ, ꯀꯔꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯥꯛꯆꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯗꯦꯠ 20 ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯑꯁꯤ ꯍꯧꯖꯒꯅꯤ꯫ ꯀ꯭ꯂꯥꯁꯀꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯕ ꯃꯃꯜꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ ꯌꯥꯎꯔꯒꯗꯤ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ꯫ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯇ꯭ꯌꯨꯕ ꯀꯃꯥꯏꯅ ꯍꯥꯡꯒꯅꯤ, ꯌꯨꯇ꯭ꯌꯨꯕꯀꯤ ꯊꯝꯅꯦꯜ, ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄꯗ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤ, ꯀꯃꯥꯏꯅ ꯍꯥꯡꯒꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯥꯛꯆꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯏꯟꯇꯔꯦꯁ ꯂꯩꯕꯁꯤꯡ ꯑꯗꯣ ꯌꯥꯔꯤꯈꯩ ꯊꯨꯅ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯑꯣ꯫
ꯑꯗꯨꯒ ꯉꯁꯥꯏ ꯐꯪꯂꯛꯈꯤꯕ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯏꯪꯒꯤꯠ ꯈꯪꯂꯕ ꯇꯣꯝꯕꯒꯤ ꯃꯄꯥꯅꯤ꯫ ꯇꯣꯝꯕꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯅꯠꯇꯦꯅꯦ, ꯆꯠꯂꯣ, ꯁꯣꯏꯗꯅꯅꯦ ꯑꯃ ꯂꯩꯔꯝꯈꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏꯒꯤ ꯅꯇꯥꯎ ꯑꯃꯗꯨꯅꯒ ꯀꯔꯤꯒꯨꯝꯕ ꯐꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯑꯣꯏꯅꯤꯡꯕꯗꯒꯤꯅꯦ ꯂꯣꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅꯒ ꯐꯪꯕ ꯍꯥꯟꯈ꯭ꯔꯕꯗꯤ ꯍꯣꯔꯦꯟꯅꯦ ꯃꯍꯥꯛꯅ ꯑꯩꯗꯤ ꯊꯦꯡꯅꯔꯦꯒ ꯍꯥꯏꯔꯛꯂꯕꯗꯤ ꯅꯈꯣꯏ ꯎꯄꯥꯏ ꯂꯩꯔꯣꯏꯀꯣ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯕꯒꯤ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯈꯪꯅꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ, ꯃꯈꯣꯏꯁꯨ ꯁꯅꯥ ꯃꯔꯤꯛ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯂꯣꯟꯅ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯏꯇꯥꯎ, ꯃꯈꯥ ꯇꯥꯕ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯥ? ꯏꯇꯥꯎ, ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ, ꯑꯩꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ, ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯆꯠꯂꯒꯅꯦ ꯕꯥꯖꯤꯗ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯇꯣꯝꯕ, ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯥ? ꯕꯕꯥ, ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯏꯇꯥꯎ ꯑꯅꯤꯅ ꯐꯅ ꯂꯨꯅꯁꯨ ꯇꯧꯔꯕꯅꯤ, ꯑꯗꯣ ꯀꯔꯤꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯗꯨꯗꯤ ꯏꯆꯥꯁꯤꯡ ꯋꯥꯔꯒ ꯇꯣꯛꯂꯦꯗꯅ꯫ ꯃꯁꯤꯒꯤ ꯌꯣꯠꯀꯤ ꯎꯄꯨ ꯃꯆꯥꯁꯤꯗꯤ ꯃꯅꯨꯡꯗ ꯌꯣꯠꯊꯤ ꯂꯩꯊꯤ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ, ꯂꯩꯁꯧꯅꯁꯨ ꯌꯥꯎꯔꯝꯂꯦ, ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯈꯣꯏꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯅꯁꯨ ꯊꯥꯖꯔꯗꯨꯅ ꯁꯅꯥꯗꯤ ꯀꯨꯏꯔꯒ ꯂꯩꯊꯤ ꯑꯣꯜꯂꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯕꯥꯖꯤ, ꯁꯅꯥꯁꯦ ꯀꯨꯏꯔꯗꯤ ꯂꯩꯊꯤ ꯑꯣꯜꯂꯝꯕ ꯇꯥꯔꯦ꯫ ꯑꯗꯣ ꯕꯥꯖꯤ, ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯒꯦ ꯃꯁꯤꯒꯤ ꯁꯅꯥ ꯑꯁꯤꯕꯨ ꯐꯨꯝꯈꯤꯕ? ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯗꯣ ꯃꯗꯨꯒꯤ ꯃꯄꯥꯅ ꯂꯣꯠꯂꯝꯕ ꯖꯥꯠꯅꯤꯗ꯫ ꯑꯩꯒꯤ ꯏꯄꯨꯅꯅꯦ ꯑꯩꯒꯤ ꯄꯥꯕꯗ ꯁꯤꯟꯅꯔꯝꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯄꯥꯕꯅꯅꯦ ꯃꯁꯨ ꯑꯁꯣꯟꯕꯁꯤꯒꯤ ꯍꯥꯏꯗꯨꯅꯅꯦ ꯃꯁꯨꯗ ꯇꯥꯛꯄꯤꯔꯝꯕ ꯖꯥꯠꯅꯤ꯫ ꯐꯪꯗ꯭ꯔꯦꯗꯅꯁꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯁꯨ ꯋꯥꯔꯝꯂꯒꯅꯤ꯫ ꯁꯅꯥ ꯇꯥꯟꯕ ꯆꯠꯍꯟꯕ ꯃꯤꯗꯤꯅꯦ ꯂꯦꯝꯅ ꯑꯋꯥꯃꯟ ꯄꯤꯗꯅ ꯍꯜꯍꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅꯅꯦ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯥꯛꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯁꯪꯒꯣꯜꯗꯒꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯜ 5 ꯑꯁꯤꯗꯒꯤꯅꯦ ꯅꯈꯣꯏꯅ ꯄꯥꯝꯕ ꯑꯃꯃꯝꯅꯦ ꯄꯨꯔꯒ ꯍꯟꯈ꯭ꯔꯣ꯫ ꯏꯆꯥꯁꯤꯡꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯜꯂꯦ, ꯁꯅꯥꯁꯨ ꯐꯪꯗ꯭ꯔꯦ꯫ ꯏꯆꯥ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯕꯥꯖꯤ, ꯑꯩꯈꯣꯏꯅꯕꯨ ꯕꯥꯖꯤꯗ ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯣꯔꯤꯕꯅꯣ? ꯕꯥꯖꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯁꯅꯥ ꯐꯪꯗꯕꯗꯨꯕꯨ ꯕꯥꯖꯤꯅꯔꯅꯦ, ꯁꯅꯥ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯅꯠꯇꯦ, ꯕꯥꯖꯤꯅꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯕꯥꯖꯤ, ꯑꯩꯈꯣই ꯁꯟꯁꯤꯡ ꯑꯁꯦ ꯀꯔꯤꯃꯠꯇ ꯄꯨꯔꯣꯏꯒꯦꯗ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯤꯌꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯂꯥꯏꯒꯤ ꯋꯥꯌꯦꯟꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯝꯕ ꯁꯟ ꯑꯃꯃꯝꯅꯦ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯈ꯭ꯔꯣꯀꯣ, ꯃꯁꯤ ꯄꯨꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯍꯜꯒꯤ ꯂꯥꯏꯒꯤ ꯋꯥꯔꯤ ꯃꯥꯟꯕꯗꯨ ꯇꯥꯔꯕꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯁꯟ ꯑꯃꯃꯝ ꯍꯣꯏꯗꯣꯛꯅꯔꯒ ꯁꯟ ꯑꯗꯨ ꯄꯨꯔꯒ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯃꯄꯥ ꯃꯆꯥ ꯃꯥꯟꯅꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯄꯥꯜꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯁꯤꯡꯅꯁꯨ ꯃꯁꯥ ꯁꯣꯜꯂꯕꯁꯨ ꯇꯣꯝꯕ ꯑꯗꯨꯕꯨ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯇꯣꯝꯕꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯣꯝꯕ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅꯗꯤ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯑꯩꯅ ꯃꯔꯨꯞꯁꯤꯡꯗ, ꯑꯉꯥꯡꯁꯤꯡꯗ ꯑꯣꯏꯗꯕ ꯀꯌꯥ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯛꯇ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯗꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯕꯅꯣ? ꯑꯩ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ, ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯥꯟꯗ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯁꯥ ꯁꯣꯜꯂꯕꯁꯨ ꯇꯣꯝꯕ ꯑꯗꯣ ꯃꯌꯥꯝꯅ ꯃꯥꯕꯨ ꯁꯤꯡꯊꯥꯅꯈꯤ꯫